Sahi taragani thoida ngairiba nupa macha ama sakhangdabasingna faduna puraba matungda mafam amada hundoklam le tabada yamna tuzung ningai waiba thokdok amada ngarang Imphal West ke Laurembam laikai dagi sahi taragani thoi mukta ngairiba nupa macha ama sakhangdabam yoi kharana faduna puraba matungda mafam amada hundoklam le haire thokdok aduga mari leinena ngasi wangkhai Durga Puja manakta leiba Young Voluntary Organization YBO ge office ta paugi mifam ama pangthokkhre paugi mifam aduda nupa macha adugi mabok W Binodini nahai angang ase ngarang nongthil pung 2 minute 30 rom taba duwaida dukan da sapot leirugani haiduna thokibane dukan adu yumga yamna naknaba mafam amada leibane angang asina thokraba matung minute 10 rom leiraba phauba halaktabadage angang asi koithi thibagi thabak chathakhe angang asina haibagi matungina mamai khumjinba KTM bike amada lakpa miyoi anina mahaki machin menduna faraga pukhe angang asida miyoi sing aduna kihanbagi thabak chathakhe angang asi miyoi sing aduna koipu puduna chalaba matungda nungthil pung 3 minute 30 rom tabada ayang pale khongnang makhongda hundoklamba ne thokdok asigi matangda Porompat Police Station da complain ama tawkhre asigumba thokdok asi makata na thogandanaba honase hiram asida laingak nasu mijeng changbiu haina mahakna makata khe paugi mifam aduda saruk yakiba YBO gi president Y Bineta na hai Chief Minister N Biren gi lusing makada ngasi lamda masida satharagliba war on drug ke campaign asida YBO na sagot kane campaign asida YBO na akan ba mawongda thabak paikhat kane ngasi lamda masida drug ki problem ase angak pa phangna sandorok le lamda masida gi drug ki problem ase maru phangna muthana bahot na bada pumna magna thaudang lawmina si haina phongdok pagaloina na pikliba ngang ama buphadu na koibu puraba matungda hundoklam basina angang asigi punsida aki akhang leita da bama ohelle hiram asigi matang dasu mari leina balenga ki mijeng changbi duna asiguma thokdok ase matungda muga na thoktana bohna bi yu haikhe laingang na yu legalize tawki badage laikai da leriba yu yon basingna ngakchau thekna maning tamna yu yon bagi thabak chatharak le Manipur lainga ki cabinet mifamna yu legalize tawbage ayaba pikhiba matungdagi Manipur gi tongan ba laikai kayada yu yonduna senda lambi oiriba yu yon basing harau mathoi ka bahai badu oire loinana yu legalize tawbagi ayaba pikhiba Manipur laingak pusu yu yon basing asina ngamkhai leitana thagat pa phongdok narak le pausi asina koina satuna yengsinba matamda laikai kayada yu yonduna sendan pham oiriba yu yon bamiyoi kayade laingak na yu legalize tawkiba se aduki matik harau nungai bahai badu oire haibase khangba ngamkhe laikai da yu yon bagi thabak tawriba miyoi kayana haujikte mukhaiduna ngakchau thekuna yu yon bagi thabak maning tawna sathare laikai gi nisabana made mari leinaba club sangstan kayana yu yon bagi thabak tawganu haina thingbada Manipur laingang na yu yon bagi ayaba pide na khoina thingbagi mathau ta de haina mukhai raga yu yon bagi thabak satharamba kayasu thengnakhe yamna nungai ribade hana laikai da leiba yu yon phamsingda yu thakpa mi gi chang yamna hantharuba do laingang na yu legalize tawre haina lauthokibadage yu thakpa miyoi sing kayasu arwat palaitana ahing nungthil numidang khaidana maning tamna yu thakpagi thabak chatharak lai masina maram oiduna imung manungda khatna chainaba made yu thakchilaga nupi angang ot naibagi changsu numit kharani gi mamang asida khangwang wangkhalakpagum thengnare pausi asina koina sathumna thijinba matamda thengnarakiba amana Manipur laingang na yu legalize tawre haina lauthokibadage laikai da yu yon phamsingda Yungau supply tawbasingna ahing amade nongalamdai da yamna kina yu supply tawrambadusu ngasidi yamna phongna yu supply tawbagi thabak chathaba thengnakhe laikai kharada yu yoliba maphamsingda yu supply tawriba miyoisingna ben gari sizinaduna maningtamna ki akhang leitana ayuk nungthelgi matamda yu supply tawbagi thabak chatharambasu thengnakhe yu supply tawriba miyoi kharana pausi asiga wari sanabada phongdorkibade Chief Minister N Biren lusing balainga kasina yu legalize tawbagi ayaba piba se ngamkhai leitana thagat le haujikti makhoisu hana yu yonpham khara khaktada yu supply tawramba du haujikti yu yonpham masing hengalakpadage makhoigi yu supply tawpham yamlakpadage makhoida sel gi income lakpasu hengalak le masina makhoigi mung manunggi sel thumge phibam phagalaknabage maram ama oire haina phongdokhe Imphal Tezu flight service Chief Minister Nongthongbam Biren na Imphal airport ta hokdokre CRPF ki personnel amana bom phumlami haibagi thokdok ADG amana thigat pa hore Chief Minister Prime Minister Narendra Modi na lusing balaingak na hokdokiba uran scheme gi makhada Chief Minister Nongthongbam Biren na
ngarang Bir Tikendrajit International Airport ahanbo ina Fly Big Company ge Imphal Tezu flight service hogdokre handak None district ki manungsa na laiba nungba gi mafam amada CRPF ki personnel amana bom phumlami haibagi wathok oidi basigi matangda Manipur Police ki Additional Director General ADG amada thigatpa honkre asigumba aran bathavak tawbasing asigi mathakta laingakna kaidawngayda tumina leiselloy laukhatpam thokpa thabaksing laukhatkani haina thauram masiga mari leinana paumi singna hangba wahangi paukhumda Chief Minister na phongdokhibane Dubai da Manipur gi organic pothok sing gi demand hengalakle Chief Minister Manipur da puthokpa organic ki pothok sing India gi tongan ba mafam sing khakta natana malem gi laibak sing gi kaithel da demand leptani hengalakle Manipur gi kihom Dubai gi kaithel da Pida phangba ngamkhraba matungda Dubai da leiba atopa company amanasu organic pothok sing asi leijagi haina demand tawrokle haina Chief Minister N Biren na phongdorokle United Arab Emirates ki Dubai da leiba 7 Gates Trading LLC gi director Dr. Muhammad Ibrahim Alhas Imphal da laktuna Chief Minister N Biren ga unaduna hidamasiga mari leina wari sanakhe Manipur da detergent powder amasung shampoo puthoktuna phanghallai Numit khudingi tangai fadana changba polam sing mapangi company sing dagi pusilaktuna sizinari ba polam sing ase kharado oirabasu lamdam asigi pothok na mahud sinana bahona ba miyoi kaya leptana thorokle Thaubal district ki Wangkhem assembly constituency gi manungsa na laiba kiyam awang leikai dagi thiam Biswanath sahi kunthra ga taret na fi su na ba detergent powder shampoo amade car sengdok na bagi mahina chingba sing puthoktuna miyam da phangan ba ngamle German technology sizinaraga khungangi lambi sing semga nei PMGSY 3 lakh pa matamda lambi sing asi hena mapangal leina ba masung matam sangna chatna bagi damag German technology wari ba cement treated base CTB sisinaraga semgani haina Rural Development and Panchayati Raj Minister Yumnam Khemsana phongdokre Phuram badagi ama sidai Churasanpur Police Station na konba New Boljol Village da nganung thil pung amaga minute yangkhairom ta ba matamda Sakhang dabasing na phubada miyoy ama siray Pulis ki pauna hai laikhidraba miyoy adugi mameng Dem kholun haukip sahi nifugani pan apokpa laikhidraba Konkhomang haukip kawe New Boljol Village tagine Mahak ngahanung thilgi pungpham aduda Masak khangdaba miyoy kharana phurambada thina sokpadagi laikana bangamdan laikhidavane Thokdok aduga mari lainana Churasanpur Police Station na case ama lokhotpaga loinana laikhidraba miyoy adugi haksang adu ngarang rims ki mokta postmortem tawraba matung imung manunggi miyoy singda khosinakre haide Ayushman Bharat Manipur su best performing state waidai Ayushman Bharat PMJ AY gi sahi mari mapung pharakpa masung 1 year Ayushman Bharat Digital Health Mission gi numit nini chupna pangthokiba Arogya Manthan 2022 ge loisinbagi thawramda Union Health Minister Mansukh Mandaviana Manipur bu Best Performing State ki award piduna ikai khumnakre Puwari bu lana salhannaba Major Songtham yabu pangal haikibadu sengdoroktraga de legal action lauraga ne United Songthas English singamaga chanipan marfudraga mathoida thokiba Anglo Manipur war gi puwari bu mirol sida lana salhannaba ge mawongda ikoi gi athauba oiriba Major Songtham yabu maitai pangal ni haina Amokok Manipur gi Facebook page ta phongdokhiba miyoy do numit mangani gi manungda sengdoroktraga de miyoy edu gi mathakta legal action laukhalagani haina khwai naga mapal singjubung lairakta laiba United Songthas ki president Songtham Tombana phongdokre kaisam thong top lairakta laiba yum amada pangthokiba pawgi mi phamamada mahakna haikiba de English singamaga chanipan marfudraga mathoida thokiba Anglo Manipuri warda maitai gi lanmi oiduna achauba thokdang yakhiba athoba Major Songtham ya hairaga khangnaba Songtham ibotombi bu pangal gi lup oiriba Amokok Manipur na maitai pangal ni haiduna post thagat khe post adu dage lamdam asigi senglaba puwari singbu lana chana hanaba honabadam yoi kharana chatharak pane masina lamdam masida nungsi chanana hingminariba phurup singi marakta yengthina ba pokhanana ba thodok silak pane loitongbam gerindana North East Vaik thoduna Himalaya ge umlinglada yobangamba hanba nupi oirai Hot pu honarabade nupi su nupana tauba thabak sing tauba ngamdaba leite haiduna lalambung pung makhongdage loitongbam gerindana North East State singi manungda nupi na motorbike thoduna ihan hanna Himalayan range ke world gi oina khwaidagi wangba motor pass Ladakh ke umlinglada ngarang ayuk yoba ngamkhrai mamangdasu national award gerindana Imphal dagi Delhi tamna solo car trip mai pak na pangthokiba ngamkhe
ꯑꯗꯨꯒ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 5ꯗ ꯃꯤꯑꯣꯏ 9ꯅ ꯁꯥꯕ ꯃꯣꯇꯣ ꯇ꯭ꯔꯥꯏꯕ ꯖꯋꯥ ꯌꯦꯁꯗꯤ ꯀ꯭ꯂꯕꯅ ꯁꯤꯟꯕ ꯃꯣꯇꯣꯔ ꯕꯥꯏꯛ ꯊꯧꯗꯨꯅ ꯍꯤꯃꯥꯂꯌꯥ ꯔꯦꯟꯖꯀꯤ ꯂꯗꯥꯈꯇ ꯂꯩꯕ ꯎꯝꯂꯤꯡꯂꯥ ꯇꯥꯅ ꯆꯠꯅꯕꯒꯤ ꯇꯤꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯍꯥꯛ ꯈꯛꯇꯃꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯪꯂꯥꯗꯒꯤ ꯂꯝꯊꯥꯈꯤ꯫ ꯃꯣꯟꯁꯨꯟ ꯁꯤꯖꯟꯒꯤ ꯀꯜꯂꯕ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 4,000 ꯍꯦꯟꯅ ꯁꯥꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯊꯤꯔꯕ ꯑꯉꯝꯕ ꯂꯝꯕꯤꯁꯤꯡ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯣꯇꯣꯔ ꯕꯥꯏꯛ ꯊꯧꯗꯨꯅ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ, ꯑꯁꯥꯝ, ꯋꯦꯁ ꯕꯦꯡꯒꯜ, ꯕꯤꯍꯥꯔ, ꯎꯠꯇꯔ ꯄ꯭ꯔꯗꯦश, ꯗꯦꯜꯂꯤ, ꯄꯟꯖꯥꯕ, श्रीनगर, ले प्रदेश, दिल्ली, पंजाब, श्रीनगर, ले फाउदुना लद्दाखी उमलिंगलादा ngarang mahak amadi atai nupati maduna thunglakibani haire ozana saithupna phudabada mahairoi sikre thak wangba kanglup amadagini haiba oja amana class test amada wahi ama bana lale haiba khake maramdagi uttar pradesh ke oraya district tagi 10 suba class ta tamba masagi sahi 15 suba dalit mahairoi ama tamthina phukiba numit 19 gi matungda sikre state adugi atawaha district ta leiba specialized hospital amada Nikit Dorhe kauba mahairoi nupa macha adu pukhatpada thangjagi numidangda sikre police ta thangat pawakat amada mahairoi nupa macha adu ge mapa aduna Aswini Singha kauba oza aduna chai amasung chaitup singna September 3 ta mahaki macha nupa adubu phuki amasung wakhal tadana tudriba phauba mahakpu makhongna kauki haire phuki baduge pungkharagi tungda mobile phone amada nupa macha aduge imungna lauba video amana stretcher man ba madam hak ta dun leiba utle nupa macha adugi layeng naba oza aduna ahan badal lupa 10,000 piki amasung madugi matung lupa 10,000 amaga piki adubu mapa adugi phone call singda kona di paikhalaki di haina mapa gi wakar aduna makhata na haike aikhoina mahakbu hospital kaya da pukre adubu magi punsi kan bangam khidre haina nupa macha adugi thamoi soklaba mapa aduna imung adugi khungangi yum aduda paumi singda haike Mapagi wakata yumpham oiraga Uttar Pradesh ki police na case ama laukhatre amasung maran leibo oza adu fana ba makhoina team ahum semkhre haike Dr. Singhi panel amana postmortem ama tawhankhre haina Twitter da thadokpa video statement amada Auraya gi police chief Charu Nigam na haike first information report FIR aduda police na scheduled caste and scheduled tribe prevention of atrocities AK section singsu yahunke Indiana Kanglup Masel nungsi sanana laiminana bohonabada akaiba piba madi aranba pau sandokpa YouTube nifuga mga athingba thamkhre India government na Kanglup Masel nungsi sanana laiminana bohonabada akaiba piba madi aranba pau kaya sandokliba YouTube ke video nifuga mga athingba thamle haina Ministry of Information and Broadcasting gi maike dagi phongdokle Ministry of Information and Broadcasting gi maike dagi online video sharing amade social media platform da Mathakta paliba YouTube video nifuga mga asibu athingba thamnabagi hukum tawkhre blog tawkhraba YouTube ki video sing adu lakh 13 dagi crore ama henna viewer leiba yaure India government na athingba thamkhraba YouTube video adugi YouTuber Dhruv Rafi gi video yaure India government na athingba thamliba si maruwaina jati asigi interest yenglaga chatharakibane aroi bada tabi ribapum namakpu thagachare